ꯆꯤꯔꯥꯏ ꯇꯥꯡꯕꯕꯨ ꯁꯤ ꯆꯤꯔꯥꯏ ꯇꯥꯡꯉꯤ ꯆꯤꯔꯥꯏꯗ ꯄꯥꯈꯪ ꯑꯣꯏꯉꯩ ꯇꯥꯡꯕꯗꯤ ꯄꯥꯈꯠ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯄꯥꯈꯠꯄꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯂꯨꯄꯥ 90 ꯄꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯝ ꯑꯃꯨꯛ ꯍꯧꯔꯦꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯀꯥꯝꯕ ꯂꯣꯏꯔꯦ ꯆꯝꯐꯨꯠ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯅ ꯑꯩ ꯁꯝꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯍꯦꯟꯖꯥꯡꯁꯤꯅ ꯁꯤ ꯂꯩꯔꯦ ꯉꯥ ꯉꯁꯤꯁꯤꯅ ꯕꯦꯝꯕꯦꯝꯅ ꯉꯧꯗꯣꯏꯅꯦ ꯕꯦꯝꯕꯦꯝꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯉꯥꯒꯤ ꯃꯆꯜꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯉꯥ ꯃꯀꯨꯁꯦ ꯈꯦꯠꯇꯕꯤꯗ ꯇꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯈꯔꯗꯤ ꯄꯣꯛꯈꯥꯏꯔꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯇꯧꯕ꯭ꯔꯥ ꯅꯣꯏꯗꯤ ꯇꯧꯕ꯭ꯔꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯖꯒꯥꯁꯤꯡꯁꯦ ꯑꯗꯨꯝ ꯅꯣꯇꯤꯁ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯩꯅ ꯁꯨꯡꯆꯪ ꯆꯪꯗꯕ ꯄꯥꯔꯠ ꯌꯨꯝꯒꯤ ꯖꯒꯥ ꯌꯥꯎꯕ꯭ꯔꯕ ꯑꯩ ꯍꯟꯗꯛ ꯑꯗꯨ ꯅꯣꯇꯤꯁ ꯇꯧꯔꯛꯑꯦꯕ ꯑꯩ ꯁꯤꯒꯤ ꯃꯊꯛꯁꯦ ꯑꯩ ꯀꯥꯗꯕ ꯊꯤ ꯀꯨꯏꯔꯦꯕ ꯃꯊꯛꯁꯦ ꯑꯝꯇ ꯎꯠꯂꯛꯀꯦ ꯃꯣꯏ ꯉꯥ ꯇꯥꯎꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯁꯤꯗ ꯃꯝꯗꯤ ꯃꯝꯃꯦ ꯊꯥꯕꯜ ꯌꯥꯝ ꯐꯕ ꯃꯥꯜꯂꯤꯅꯦ ꯇꯣ ꯑꯩꯈꯣꯏ ꯃꯊꯛꯁꯦ ꯑꯩ ꯀꯥꯗꯕ ꯀꯨꯏꯔꯦꯕ ꯄꯨꯡ ꯑꯃꯝꯃꯦ ꯀꯩꯝ ꯎꯗ꯭ꯔꯦ ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯃꯁꯦ ꯄꯨꯡ ꯑꯃ ꯀꯩꯝ ꯎꯗꯕ ꯐ꯭ꯂꯣꯞ ꯑꯥꯏꯗꯤꯌꯥ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯉꯧꯅꯕꯒꯤ ꯁꯦꯝ ꯁꯥꯔꯦ ꯁꯤ ꯆꯥꯛ ꯂꯣꯏꯔꯦ ꯑꯣꯀꯦ ꯑꯩꯒꯤꯁꯨ ꯍꯧꯔꯛꯑꯒꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯗꯔꯒꯦ ꯉꯁꯤꯗꯤ ꯃꯅꯝ ꯕꯦꯝꯁꯨ ꯄꯨꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗ ꯃꯅꯝ ꯕꯦꯝꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯥ ꯍꯧꯖꯤꯛ ꯐꯤꯕꯝꯅ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯁꯤ ꯂꯣꯏ ꯌꯥꯔꯀꯥꯟꯗ मासु सोयदना यावहनगे मचुजे अदुम नमनबा थालो नत्रा कमे टेक्निक तौरे ताउनमनि हि बेमेंगि जुदा इजा थावैबो होग्रे सिरे चेंगु कुमाप तो वाली जी याक पसोरुए होग्रे संदा 시즈 루파 짜먹이야. 매주 부탁합니다. 짜먹이 아니지 뭐뿐. 많은 메리네이트 떨어가 각 담으니 아직 따오게 할 거래. 이 관계 핵 사버가 따오니. 따오 사래. 포카야 크리너 봐. 스마일 더니. 나이스. 포카이 좀 꼬로 포카이 좀 하는 거. 안에 넣는. Kaya nga ano mo? Nasa ay palang samdi. Okay. Mudah apa? ꯄꯨꯛ ꯁꯧꯔꯝꯃꯅꯤ ꯁꯧꯔꯃꯗꯤ ꯉꯥ ꯍꯥꯞꯆꯤꯜꯂꯒ
ꯑꯗꯨꯝ ꯃꯍꯤꯁꯦ ꯈꯔ ꯑꯩꯅ ꯀꯪꯍꯟꯅꯤꯡꯕ ꯆꯥꯡꯐꯥꯎ ꯀꯪꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯍꯤꯁꯦ ꯃꯆꯨꯗꯤ ꯐꯖꯔꯦ ꯉꯥ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯁꯤ ꯂꯩꯔꯦ ꯉꯥ ꯁꯤ ꯖꯣꯔꯣ ꯍꯩꯖꯤꯜꯂꯁꯤ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯁꯤꯗ ꯈꯣꯡꯖꯤꯜꯂꯁꯤ ꯑꯦꯟ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯐꯥꯏꯅꯦꯜ ꯇꯆ ꯆꯤꯔꯥꯏ ꯇꯥꯡꯕꯕꯨ ꯁꯤ ꯆꯤꯔꯥꯏ ꯇꯥꯡꯉꯤ ꯆꯤꯔꯥꯏꯗ ꯄꯥꯈꯪ ꯑꯣꯏꯉꯩ ꯇꯥꯡꯕꯗꯤ ꯄꯥꯈꯠ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯄꯥꯈꯠꯄꯤꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯃꯦꯝꯃꯦꯝꯅ ꯉꯧꯕ ꯃꯦꯝꯃꯦꯝ ꯀꯥꯈꯠꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯂꯨꯄꯥ 90 ꯄꯤꯕ ꯊꯥꯡꯖꯤꯡ ꯂꯨꯄꯥ 90 ꯄꯤꯕ ꯊꯥꯡꯖꯤꯡ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯀꯣꯔꯥꯎ ꯈꯥꯕꯤꯁꯨ ꯌꯥꯎ ꯃꯥꯜꯂꯦ First time. ꯀꯣꯔꯥꯎ ꯈꯥꯕꯤꯁꯤ ꯍꯤꯡꯅ ꯍꯥꯞꯄꯤꯔꯣ ꯍꯣꯏ ꯍꯧꯕ꯭ꯔꯦꯡꯒꯦ Mulu sabi na bile kung hapon sa sabi niya happy. Sabi ka ngo nung ꯑꯣ ꯗꯦ ꯇꯥꯎꯕꯅꯦ ꯑꯩꯅ ꯇꯥꯎꯕꯅꯦ ꯑꯗꯨꯁꯨ ꯁꯤꯅ ꯌꯣꯡꯆꯥꯛ Bao ka angan mo ho nung. ꯍꯥꯎ ꯅꯃꯤꯟꯗꯤ ꯍꯥꯎꯕ ꯆꯥꯗꯣꯏꯕ ꯉꯥ ꯌꯥꯔꯕꯅꯤ ꯑꯗꯨꯝ Kaya ako na thong na ho. ꯑꯃꯨꯛ ꯍꯧꯔꯦꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯦ ꯕꯥꯏ ꯕꯥꯏ